पुनमक खुरुमजरी हौजी सथरिबा फिवा वर्ल्ड कप निसिंग अनि कुंथुरगी सानखिबगी समनखबा पाउदम न्यूज लाइव की माइकैदिगी मियामदा पाउदमजरी जर्मनी अमसुंग नेदरलैंड्स पेनाल्टी शूट आउट माइकिबा नंख्रे अथेंगबदा चनखिबा अर्लिंग हालांडगी पांजना नॉर्वे राउंड ऑफ 16 यौख्रे नेदरलैंड्स अमसुंग मोरक्को ना सानखिबा मैचता ngasi ayuk pung 3 makai tabadi horga गोदालुक्ता लैबा मोन्टेटरे स्टेडियम द नेदरलैंड अमसुंग मोरक्को की मरक्ता मैच सानबा हौकी नेदरलैंड्स ना मंगा अनि अहुम फॉर्मेट अदुगा मोरक्को ना मरी अनि अहुम अमा फॉर्मेट सानखिबा मैच अदुगी ओइना मोरक्को की सानरिसिंगना बोन खरा हेना पाइदो जाक्सन सानबा ngamki मैच असिदा मोरक्को ना बोन पाइबी सांगसाद हुमदा ओइकिबा मतमदा नेदरलैंड्स ना बोन पाइबी सांगसाद कुथा खक ओइकी मैच असिदा मोरक्को ना बोन हेना पाइना दुना सानबा ngamlabsu panjin chanba yaba sut masing yamna kawba ngamkide maduna maram orga panjin chanba hona khibasing mai pakpa ngamkide नेदरलैंड्स की मैकैदी सु मैच अदु माइ पाक ngamnaba मखोगी हैसिंग बसिंग मपुंग पाना उथोक्तुना सानकी अदु बोलाइ लेबाक असिगी ओइना बोन पाइबी सांग नेम खिबना मर ओइरगा पांजन चनबै ngamdra लाइकी लेबा अनिना अकन ममोंग दा नंबा तौनु किबा अदुगी अहान हाफ लोइ फावदा पांजन अमता सनबा ngamdra लाइकी अनि सुबा हाफ सानकीबा अदुगी हुमद्रागनि थोइ सुबा मिनिटा नेदरलैंड्स की मैकैदी अहान पांजन अमा सनबा ngamki पांजन अदु टीम अदुगी सानरोय कोदी गाकपोना सनकिबनी मोरक्को की मैकैदी मखोगी मायोक्ता संसन की पांजन अदु हंतोक ngamnaba अकन ममोंग दा सानरकी मोरक्को की मैकैदी पांजन चनबा याबा काउंटर अटैक मसिंग हेन सतदुन सानबा ngamlabsu नेदरलैंड्स की डिफेंडर सिंग थतुना अरेमदा तानकी अनि सुबा हाफ की इंजुरी टाइम दा मोरक्को की इसा दियोपोना इक्वलाइजर ओरिबा पांजन अदु चनबा ngamkibdi टीम अनि मना पांजन अमममदा मानना लाइकी मैच असगी ओइना सु मखा ताबा पांजन सिंग चनबा ngamnabgi damak penalty काउनकी बा अदुगी नेदरलैंड्स की ओइना पांजन अनि खतमक चनबा ngamki अदुगा मोरक्को ना पांजन अहुम चनबा ngamduna मैच अदु मोरक्को ना पांजन मरी अहुम दा माइ पाक्तुन राउंड ऑफ 16 यौबा ngamkibani मैच असिदा मोरक्को की सनरो अमा रेफरीना येलो कार्ड बुक तौकी मोरक्को ना शूट 23 कावबा ngamkibi manungda टारगेट शूट 3 यावकी अदुगा नेदरलैंड्स ना शूट 8 कावकिबि manungda टारगेट शूट 9 यावकी मैच असिदा मोरक्को ना कॉर्नर किक 9 कावबा ngamkibigi manungda नेदरलैंड्स ना कॉर्नर किक मंगा का कावबा ngamki मैच असिदा नेदरलैंड्स ना ऑफसाइड अहुम ताख्रबसु मोरक्को की ओइना दि ऑफसाइड अमता ताहनन सानबा ngamki नॉर्वे अमसु आइवरी कोस्ट ना सानगे मैच ता ngasi numitang pung 10 makai tabadi horga Arlington da laiba Dallas stadium da नॉर्वे अमसु आइवरी कोस्ट की मरकता मैच सानबा की आइवरी कोस्ट ना मरी अमा अनि अहुम फॉर्मेट अदुगा नॉर्वे ना मरी अनि अमा अहुम फॉर्मेट सानबा होकिबा मैच अदुगी ओइना हगलपति नॉर्वे की सानोसिन बोन खरे हेना पाइदो सानबा ngamki मैच अस नॉर्वे ना बोन हेना पाइदो सानबा ngamnabsu आइवरी कोस्ट ना पाजन चनबा याबा सुट मसिंग हेना कावबा ngamki लेबा अनि ना मैच अदु माइ पाकपा ngamlabgi damakta akar mongda namba tawnukiba adugi kudraga mapan suba minita Norway ki sanaroi Antonio Musana panjan ama chanma ngamki Ivory Coast ki maikadi panjan adu handokpa ngamnaba akar mongda honaki adubu ahan bahap loi pawada ngamkidabna maram orga Norway na panjan ama solinda mangjin tharga leki ahan bahap sanakiba adu asigi oina Norway ki Antonio Musana referee na reno card ama book tawki ani suba hap sanakiba adu danakan animaki sanoi singna panjan chanma ngamnabgi hanati hena yamna kan honor ki adubu hai singma wana ki maram orga panjan chanba honor ki basing mai pak ngamno ki de bon hena pajon sanaba ngamniba Norway ki maikadi counter attack sing chathadna makha taba panjan chanba ngamnaba yamna kan honor ki adubu Ivory Coast ki defender singna Norway ki attack sing adu thingdun aremada tanki leba ani gi marakta sanakiba ani suba hap ki match adugi hydration break fawada Ivory Coast na shoot trying to kaw ngamkibi manung da target shoot ahum yawki aduga Norway na shoot tare kaw kib da target shoot ani yawki match asigi oina Norway na bon khare hena paidro sanaba ngamnabasu Ivory Coast na corner kick trying to kaw gi kudong chaba phangki aduga Norway gi oina corner kick kaw gi kudong chaba ahum kutamak phangba ngamki hydration break lor matung da Ivory Coast na panjan hantopa ngamnaba akan ba mong da sanar kibuga noina na bon paibi sang su hengalaki match adu hundraga mari suba minute Ivory Coast ki sanore ama diano na panjan adu equalizer tawduna panjan amamda manana leki team animak ki maikadi gi match adu mai pak ngamnabagi dama makoi gi hai singba sing mapung phana uthona do sanaki match adu gi marpu taruk suba minute Norway gi aning hanana Ivory Coast ki maikada makoi gi team gi ani suba panjan sanba ngamki Ivory Coast ki maikadi makoi gi bayokta chansin ki panjan adu hantopa ngamnaba yamna kan honaki adu Norway gi goalkeeper ama defender singna makoi attack sing adu thingdun ariam tahan ki apiba minute mauda lorama matung referee injury time oina minute tare haki injury time sanakiba adu gi taruk suba minute Ivory Coast ki oina d box maya nakna free kick kauna bi khudong chaba ma phangki Ivory Coast na kausala kiba free kick adu Norway gi keeper na haisingna ngakhoki maduna maram orga match loi fawada Ivory Coast ki maikadi gi equalizer oigadar panjan adu sanmangam ki dabri match adu Norway na panjan ani amada mai paki Jarman ama sung Paraguay ani na sanaki ba match ta ngasi ayok pung ani tabadigi haurga
Germany amasung Paraguay gi marakta match sanaba hoki Germany na mari ani ahum ama format aduga Paraguay na mari manga ama format sanakiba match adugi oina Germany gi sanoi singna hokolapati bon hena paidon sanaba ngamki match asigi da Germany gi na bon paibi sang chada humdama oiki matamba Paraguay na bon paibi sang chada kunma tama oiki match asida bon hena paidon sanaba ngamde Germany gi makai gi panjan sanba yaba attacking chata don sanarbasu Paraguay gi hai singnaba defender sing thingdon ariam tan ki madun madon bon Germany gi mai pa bangam kide match adugi ni puri thoi suba minita Paraguay gi makai gi khonglei thuna counter attack ama sathar ki buga loina na team adugi sanaro Julius Enkisona panjan ama san mangam ki buga loina ahan hap loi pawada Paraguay na panjan ama sonda mangjan tharga leiba ngam ki ani suba hap sanagi ba adugi yakai mari suba minita Germany gi kai haba na makoi gi mayok ta sansan ki panjan adu equalizer tawduna panjan amamamda manana reki nakan ani magna match adu mai pa ngamna bagi dama makha ta panjan sin ba ngamna bagi anati hen akan mamong da sanarki adum oinamak match ki apiba aroi matam phawada deba ani maki oina makha ta panjan sanaba ngamki dabdigi match adu panjan amamamda manana leki tungda leba ani gi markta penalty kauna ki bagi adu da Germany gi oina panjan ahum sanba ngamki aduga Paraguay na panjan mari sanba ngamduna match adu Paraguay na panjan manga mari da mai kwak to round of 16 gi dama qualify oduna ngamki leba ani gi markta sanike match adu da bon hena paidon sanaba ngamki bo Germany gi corner kick tra tu kawgi khudong sabu pangki aduga Paraguay na taruk tamak phangba ngamki bon hena paidon sanaba ngamki bo Germany na shoot kum wathoi kawi manungda target shoot tarek yauki aduga Paraguay na shoot tarek kawi manungda target shoot mari yauki match asigi oina leba ani makki sanaroi ani da referee na yellow card sing book tauki ngasi oina FIFA World Cup lising ani kuntar ki sanaki bagi samnapa paudam atang asda lusenjeri amu makha tarapda Manipur ki sanabi pau bijeri Maipak Memorial Trophy Zone FC Asan Bigay amasung 7 star hero Maipak re mangan Paudam sanna sindon hero laitan makong da leba City Club ki background da team kuthai thoina kaurup nipan thona khaidok tuna satsadi ba mari raksu ba Maipak Memorial Trophy nising ani kuntar ki ngasi sanaki ba tongan ba match singda Zone FC Asan Bigay amasung 7 star hero Maipak re satari ba tournament asigi ahum suba pre quarter final match oina ngasi nungtin pung ahum tabadi horga Zone FC gi Asan Bigay amasung satre kan marpu taruk sporting kairang gi marakta na batona ki team ani gi marta sanake match adugi oina hagula poti Zone FC gi sanoi sing na bon hena paiduna laksana sarba ngam khibuga loina na panjan sanba yabi khudong chabasu masing hena phangba ngam ki maduna maram oiraga ahan ba hap loi phawada Zone FC na panjan ani sonda mangjin tharga leki ani suba hap sanaki ba adudasu Zone FC gi sanoi sing na makata na adumak bon hena paiduna sanaba ngam khibuga loina na makata na panjan ani sanba ngam ki adum oinamo satre kamar putruki sporting kairangi oina match loi phawada panjan amadagi hena sanba ngam kidabdi match adu Zone FC gi Asan Bigay na panjan mari amada mai paki Zone FC gi panjan sing adu NG Jires ani aduga K Sanathoi amasung S Abirasna amam sankibani aduga satre kamar putruki sporting kairangi amata ngaraba panjan aduna nawas na sankibani tournament asigi mari suba pre quarter final match ta oina nungtin pung mari makhai tabadi horga unit FC gi kolai tong amasung 7 star hero ki marta match sanaba hoki team ani ki marta sanake match adui oina hogolak pagi nakan ani maki sanoi singa sangchata bon pai bi sang manan sanaba ngoki team ani ki sangchata hai singba manan sanaba ngoki bana maram oirega ahan mahap loi phawda team ani mak na panjan amata sanaba ngamda naiki ani subhap sanaki ba adugi oina su team ani makna adumak bon pai bi sang manan sanaba ngoki maduna maram oirega amana amagi maikai da panjan sanaba hona ki sing mai pak pangam natan laiki match adugi ni butare suba minita 7 star hero ki hemlendam match adugi ahan panjan sanba ngamki unity FC gi makai di panjan hantok pa ngamnaba honaba su match loi phawada ngamki dabdi 7 star hero na panjan ama sona da mai paklaga quarter final sang ngamki matang asde ngasi gi oina FIFA World Cup lising ani kutor amadi Manipur gi sanabagi paudam pibaro sanjari MM News Live channel miyang tabiro khwai puno mapo amuka hana kurum jari